ꯃꯌꯥꯝ ꯅꯦꯠꯇꯤ ꯅꯣꯡꯁꯨ ꯂꯥꯛꯏ ꯑꯗꯣ ꯉꯥꯛꯇꯪ ꯌꯦꯡꯒꯦ ꯅꯦꯠ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯤꯉꯩꯁꯤꯒ ꯉꯥꯛꯇꯪ ꯂꯥꯏꯚ ꯊꯥ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯔꯗꯤ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯌꯨ ꯀꯥꯔꯦꯟꯁꯨ ꯆꯠꯈ꯭ꯔꯦ ꯃꯄꯥꯟꯗ ꯄꯨꯊꯣꯛꯎꯅꯦ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕꯣ ꯉꯁꯤꯗꯤ ꯅꯣꯡ ꯌꯥꯝ ꯆꯨꯏ ꯍꯥꯏꯗꯤ ꯀꯥꯔꯦꯟꯁꯨ ꯂꯩꯇꯕ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯇꯕ ꯅꯦꯠ ꯉꯥꯛꯇꯪ ꯌꯥꯔꯤꯉꯩꯁꯤꯒ ꯉꯥꯛꯇꯪ ꯂꯥꯏꯚ ꯊꯥꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯁꯤꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯂꯥꯏꯚ ꯌꯥꯎꯕ ꯉꯝꯗꯦꯀꯣ ꯃꯌꯥꯝ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯤ ꯏꯟꯖꯥꯡ ꯊꯦꯡꯀ꯭ꯌꯨ ꯀꯅꯥꯅꯣ ꯂꯥꯏꯛ ꯑꯃꯗꯤ ꯇꯧꯔꯛꯏ ꯃꯤꯗꯤ ꯃꯁꯛ ꯎꯗꯦ ꯂꯥꯏꯛ ꯇꯧꯕꯤꯔꯕꯗꯤ ꯀꯣꯃꯦꯟ ꯏꯕꯤꯔꯛꯎ 2 ꯂꯥꯏꯛ ꯑꯅꯤ ꯁꯨꯔꯦ ꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯆꯥꯛ ꯆꯥꯒꯦ ꯆꯥꯛ ꯆꯥ ꯉꯥꯛꯇꯪ ꯂꯥꯏꯚ ꯊꯥꯒꯦꯀꯣ ꯃꯌꯥꯝ ꯆꯥꯛ ꯆꯥꯈꯤꯒꯦ ꯆꯤꯟꯖꯥꯛ ꯅꯨꯡꯁꯤꯖꯥꯛ ꯄꯨꯆꯤꯟꯖꯥꯛ ꯅꯦꯠ ꯌꯥꯗꯅ ꯇꯧꯔꯤꯔꯥ ꯀꯣꯃꯦꯟꯗꯤ ꯎꯗꯦꯀꯣ ꯃꯌꯥꯝ ꯉꯥꯁꯤꯒ ꯂꯩꯔꯦ ꯂꯣꯏꯔꯕꯣ 우리 와요 그 상황은 좀 저 ꯉꯩꯗ ꯀꯩꯅꯣ ꯇꯧꯒꯗꯧꯒꯦ ꯅꯨꯡ ꯄꯥꯏꯔꯨꯅꯨ ꯆꯥꯕꯗꯤ ꯍꯟꯗꯦ ꯑꯗꯣ ꯑꯃꯃꯗ ꯂꯥꯛꯑꯒ ꯑꯃꯨꯛ ꯊꯝꯕ ꯈꯪꯗꯕꯤꯗ ꯑꯩ ꯂꯩꯌꯦ ꯁꯤꯒ ꯆꯠꯂꯣ ꯃꯇꯦꯡ ꯇꯧꯔꯛꯀꯦ ꯑꯩ ꯋꯥ ꯆꯥꯔꯣꯏꯗ ꯂꯣꯏꯖꯔꯗꯅꯤ ꯂꯩ ꯃꯃꯥ ꯆꯠꯔꯒꯦ ꯃꯄꯥꯟ ꯂꯧꯁꯤꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯇꯤꯕꯤꯔꯝꯗ ꯇꯨꯝꯃꯣꯏꯗ꯭ꯔꯥ ꯆꯥꯏꯅ ꯊꯥꯜꯂꯒ ꯏꯕꯥꯗꯨꯗ ꯑꯣ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯅ ꯁꯤꯔꯒꯦꯔ ꯑꯩꯗꯤ ꯆꯥꯔꯒ ꯀꯨꯝꯃꯛꯀꯅꯨ
ꯄꯣꯠꯁꯦ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯀꯅꯥꯅꯣ ꯀꯣꯃꯦꯟ ꯌꯥꯎꯗꯕꯅꯤꯅ 다들 짝 짜라보 네 자대 네 자대 헐 다들 짝 짜라보 다들 짝하라보 네 자다수 ngātang 좀 lakpiyo ꯃꯌꯥꯝ ꯅꯨꯡꯁꯤꯗ ꯍꯧꯖꯤꯛꯅ ꯁꯦꯆꯥꯔꯤ ꯄꯨꯡꯁꯤ ꯀꯥꯕ ꯐꯥꯏ ꯒꯦꯁ ꯀꯥꯕ ꯐꯕꯅꯤꯀꯣ ꯃꯌꯥꯝ
ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ 이러니까 뭉짱 이거 들어 걔네 걔가 해. 이야, 딱히 봐야 꼬아주고 이제. 응? 또 그만둬 주니. 디니나 다자 게임시 넷 자대 호이 넷 자대 넷 누가이티 농 잠나이 ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯃꯇꯨꯡ ꯂꯩꯕꯅꯦ ꯑꯩꯗꯤ ꯅꯨꯃꯤꯠꯀꯤ ꯆꯥꯛꯁꯦ ꯄꯨꯡ 10 ꯆꯥꯏꯕꯀꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯨꯝꯗꯪ ꯌꯦꯡꯒꯦꯅ ꯇꯧꯕꯅꯦ ꯗꯤꯅꯤ ꯂꯥꯛꯑꯦ ꯁꯤꯃ ꯆꯥꯛ ꯆꯥꯔꯕꯣ 이분 게임시 하라 거부주 따기데 내 자주 내 수자들 거의 때문에 나이 또 그래 뭐 짜래 내 자대 자주자나 좀 맞다 nga게 한 숨을 봐 디니 카이뎀 짝짜라보 네 ngang 자리 ngasi cái 짜래 코레 좀 하려 묶고 면 tìm cái nhang 짜게 ꯑꯩ ꯋꯥꯈꯟꯗꯗꯤ ꯗꯤꯅꯦꯒ ꯀꯥꯟꯅꯦꯛ ꯂꯩꯒꯨꯝ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩ ꯀꯩꯁꯨ ꯀꯥꯎꯔꯦ ꯅꯦꯠꯇꯦ ꯑꯗꯨꯅ ꯌꯦꯡꯕ ꯌꯥꯗꯦꯀꯣ ꯅꯦꯠꯁꯤ ꯌꯥꯗꯦꯕꯀꯣꯅꯦ ꯑꯗꯨꯒ ꯑꯦꯅꯤꯋꯦ ꯗꯤꯅꯤꯅ ꯀꯩꯅꯣꯝꯇꯪ ꯊꯝꯕꯤꯔꯝꯃꯣ ꯀꯣꯃꯦꯟ ꯑꯝꯇꯪ ꯊꯝꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯗꯤꯅꯤꯅ ꯂꯩ ꯇꯥꯔꯒꯗꯤ ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯖꯤꯅꯤ ꯀꯦꯝꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯦꯃꯖꯤꯅꯤ ꯆꯦꯅꯦꯜ ꯄꯥꯏꯗꯕꯅꯤ ꯆꯦꯅꯦꯜ ꯄꯥꯏꯗ꯭ꯔꯒꯁꯨ ꯑꯩꯅ ꯑꯩꯈꯣꯏ ꯇꯦꯃꯖꯤꯅꯤꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯀꯩ ꯊꯣꯡꯕꯅꯣ ꯍꯥꯏꯁꯤꯕꯨ ꯉꯥ ꯊꯣꯡꯕ ꯍꯥꯏ ꯃꯥꯜꯂꯦ ꯑꯣ ꯉꯥ ꯊꯣꯡꯕ
ꯑꯗꯣ ꯑꯩꯈꯣꯏ ꯏꯇꯩꯃꯁꯤ ꯌꯥꯝ ꯐꯕꯅꯤ ꯃꯤꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯗꯤꯅꯤ ꯈꯥꯏꯗꯦꯝꯗ ꯁꯞ ꯇꯧꯕꯤꯔꯝꯃꯨ ꯏꯇꯩꯃꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯅꯤꯅ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯗꯤꯅꯤꯅ ꯇꯥꯏ ꯍꯥꯏꯅ ꯍꯥ 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 ꯅꯣꯛꯂꯛꯑꯦ ꯑꯣꯀꯦ ꯗꯤꯅꯤꯗꯣ ꯀꯣꯃꯦꯟ ꯑꯃ ꯊꯝꯃꯝꯃꯨꯀꯣ ꯑꯩ ꯌꯦꯡꯒꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯅꯪ ꯀꯅꯦꯛ ꯂꯩꯕ꯭ꯔꯥ ꯀꯅꯦꯛ ꯂꯩꯒꯨꯝ ꯇꯧꯕꯅꯤ ꯀꯥꯎꯗꯦꯀꯣ ꯁꯤꯁꯇꯔ ꯖꯦꯅꯤ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯍꯣꯏ ꯍꯣꯏ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯗꯤꯅꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏ ꯏꯇꯩꯃꯁꯦ ꯌꯥꯝ ꯐꯕꯅꯤꯀꯣ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯕꯨ ꯑꯣꯏꯔꯗꯤ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯗꯤꯅꯤ ꯕ꯭ꯔꯗꯔ ꯀꯦꯝꯁꯤ ꯑꯣꯀꯦ ꯗꯤꯅꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯑꯩꯈꯣꯏ ꯗꯤꯅꯤ ꯀꯔꯥꯏꯒꯤ ꯀꯔꯤ ꯈꯨꯟꯒꯤꯅꯣ ꯖꯤꯅꯤꯗꯤ ꯑꯩꯈꯣꯏ ꯕꯦꯝ ꯈꯨꯔꯥꯏꯒꯤ ꯅꯠꯇ꯭ꯔꯥ ꯗꯤꯅꯤꯁꯦ ꯖꯤꯅꯤ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯖꯤꯅꯤꯁꯤꯗꯤ ꯀꯩꯅꯣꯒꯤꯅꯤꯗ ꯁꯤꯆꯔꯣꯡꯒꯤ ꯗꯤꯅꯤ ꯀꯔꯤ ꯈꯨꯟꯒꯤꯅꯣ ꯕꯣꯔꯖꯂꯪꯒꯥꯒꯤꯅꯦ ꯕꯣꯔꯖꯦꯂꯪꯒꯥ ꯕꯣꯔꯖꯂꯪꯒꯥꯗꯤ ꯀꯩꯅꯣ ꯇꯨ ꯁꯔꯠꯀꯤ ꯑꯥ ꯇꯥ ꯁꯔꯠꯀꯤ ꯇꯦꯛꯃꯩ ꯈꯨꯟꯅꯤꯅ ꯑꯩꯈꯣꯏꯁꯦ ꯖꯦꯂꯪꯒꯥꯒꯤ ꯀꯔꯤ ꯍꯥꯏ ꯕꯦꯂꯪꯒꯥꯒꯤ ꯍꯅꯨꯕꯤ ꯃꯥꯏꯕꯤ ꯅꯪꯗꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯀꯥꯎꯔꯦ ꯕꯣꯏ ꯀꯩꯃꯨ ꯀꯧꯏ ꯀꯥ ꯆꯠ ꯁꯣꯕꯤꯇꯥ ꯕꯣꯔꯖꯂꯪꯒꯥꯒꯤ ꯅꯤꯡꯉꯣꯜ ꯑꯃ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯂꯩ ꯕꯣꯏꯖꯥꯡꯒꯦ ꯁꯣꯕꯤꯇꯥ ꯍꯥꯏꯕ ꯁꯣꯕꯤꯇꯥ ꯀꯧꯕꯅꯤ ꯑꯩꯈꯣꯏ ꯁꯣꯔꯣꯛ ꯋꯥꯡ ꯀꯥꯡꯀꯨꯞꯅꯤ ꯑꯣ ꯈꯪꯕ꯭ꯔꯣ ꯑꯣꯀꯦ ꯗꯤꯅꯤꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯀꯣ ꯅꯪ ꯀꯣꯃꯦꯟ ꯑꯃ ꯊꯥꯔꯝꯃꯣ ꯑꯩ ꯌꯦꯡꯒꯦ ꯑꯗꯨ ꯅꯦꯠꯁꯦ ꯌꯥꯗꯕꯅꯤꯅ ꯀꯔꯤꯝ ꯇꯧ ꯌꯥꯗ꯭ꯔꯦ ꯂꯥꯏꯞꯁꯦ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯝꯇꯪ ꯂꯩꯀꯣ ꯗꯤꯅꯤ ꯌꯦꯡꯒꯦ ꯌꯥꯗꯦ ꯅꯦꯠꯁꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯁꯃꯨꯗ꯭ꯔꯗ ꯁꯥꯏ ꯑꯗꯨꯃꯥꯏꯅ ꯅꯣꯡ ꯋꯥꯟ ꯇꯨ ꯗꯦ ꯇꯨꯃꯤꯟꯅ ꯑꯩꯈꯣꯏ ꯊꯥꯖ ꯂꯥꯛꯑꯝꯃꯤ ꯂꯥꯛꯑꯝꯕꯗꯣ ꯕꯥꯏꯒ ꯍꯥꯏꯔꯝꯗ꯭ꯔꯦ ꯁꯨꯝ ꯆꯠꯈꯔꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯥꯛꯑꯝꯕꯒꯤꯗꯃꯛꯇ ꯋꯦꯜꯀꯝ ꯊꯥꯒꯠꯆꯔꯤ ꯅꯦꯠ ꯌꯥꯗꯦ ꯗꯤꯅꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯗꯤꯅꯤ ꯂꯩꯕ꯭ꯔꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗꯗꯤ ꯃꯤ ꯂꯥꯛꯄ ꯋꯥꯠꯄꯅꯤꯀꯣ ꯁꯨꯝ ꯇꯨꯝꯅꯤꯡꯗꯅ ꯁꯨꯝ ꯂꯩꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯏꯇꯩꯃ ꯕꯥꯏ ꯑꯣꯏꯈ꯭ꯔꯕꯣ ꯑꯣ ꯃꯥꯏ ꯒꯣꯠ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯄꯥꯔꯤ ꯉꯁꯤꯁꯨ ꯂꯥꯛꯄꯤꯔꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯉꯁꯤ ꯈꯨꯐꯖ ꯑꯃ ꯂꯥꯏ ꯍꯔꯥꯎꯕꯗ ꯏꯕꯨꯙꯧ ꯏꯕꯦꯟꯊꯧꯁꯨ ꯌꯥꯝꯅ ꯌꯦꯡꯕꯗ ꯃꯒꯨꯟ ꯂꯩꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯄꯥꯔꯤ ꯌꯥꯝ ꯐꯖꯔꯦ ꯉꯁꯤꯗꯤ ꯄꯨꯔꯥ ꯃꯩꯇꯩ ꯅꯤꯉꯣꯜꯗ ꯃꯩꯇꯩ ꯅꯤꯉꯣꯜ ꯍꯥꯏꯅ ꯄꯨꯔꯥ ꯇꯥꯛꯑꯦ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯕ꯭ꯔꯗꯔ ꯀꯩ ꯍꯦꯟꯖꯥꯡ ꯆꯥꯒꯦ ꯑꯩꯁꯨ ꯉꯥ ꯊꯣꯡꯕ ꯆꯥꯏ
이때만 파리 그이 하이도록 강대다 채널ꯒ제 빠닝학드래고 그야다 아코나수 아이나수 하이타바 채널시 마땅시다 ꯑꯗꯩ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅꯁꯨ ꯃꯌꯥꯝꯒꯤ ꯏꯆꯤꯟ ꯑꯩꯅ ꯁꯨꯝ ꯃꯌꯥꯝ ꯁꯟꯕ ꯌꯥꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯂꯥꯛꯄ ꯑꯁꯤꯒꯨꯝꯕꯁꯤꯒꯤ ꯄꯥꯝꯖꯔꯨꯕꯩ ꯁꯨꯝ ꯂꯩꯕꯅꯤ ꯏꯇꯩꯃ ꯂꯥꯛꯇꯦ ꯍꯥꯏ ꯍꯣꯏꯗ ꯏꯇꯩꯃ ꯑꯗꯨꯝ ꯃꯌꯥꯝꯗ ꯆꯠꯀꯅꯤ ꯑꯩꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯇꯩꯃꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯪꯒꯣꯜꯒꯤꯗ ꯂꯥꯛꯄꯤꯕꯅꯤ ꯏꯇꯩꯃ ꯃꯗꯨ ꯃꯌꯥꯝꯅꯁꯨ ꯋꯥꯔꯐꯝ ꯊꯣꯛꯇꯦ ꯃꯌꯥꯝꯗꯁꯨ ꯏꯇꯩꯃꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯆꯦꯟꯅꯦꯜꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯇꯩꯃꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯗꯨꯗꯤ ꯀꯣ ꯑꯗꯣ ꯏꯇꯩꯃꯗꯤ ꯑꯩꯅ ꯁꯨꯝꯖꯕ ꯊꯕꯛ ꯀꯟꯕ ꯃꯤꯁꯨ ꯃꯥꯜꯂꯦ ꯑꯗꯩꯗꯤ ꯏꯇꯩꯃ ꯃꯇꯝ ꯄꯨꯝꯕꯗ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯩ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯊꯣꯛꯄ ꯉꯝꯕ ꯏꯇꯩꯃꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯇꯩꯃ ꯍꯧꯒꯠꯂꯛꯄꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯁꯨ ꯁꯞꯄꯣꯔꯠ ꯇꯧꯖꯕꯅꯤꯀꯣ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛꯇ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯁꯨꯝ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯑꯩꯈꯣꯏ ꯁꯤꯒꯁꯨ ꯁꯨꯝ ꯇꯧꯔꯤꯀꯣ ꯏꯇꯩꯃ ꯑꯩꯈꯣꯏꯁꯨ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯇꯩꯃꯅ ꯃꯌꯥꯝꯒꯤ ꯆꯦꯅꯦꯜ ꯂꯥꯛꯇꯦ ꯃꯌꯥꯝꯅ ꯏꯅꯥꯎꯒꯤ ꯑꯦꯐꯕꯤꯗꯗꯤ ꯆꯠꯂꯤ ꯃꯈꯣꯏꯒꯤꯗꯗꯤ ꯂꯥꯛꯄꯤꯗꯦ ꯍꯥꯏ ꯏꯇꯩꯃ ꯊꯥꯒꯠꯆꯔꯤꯀꯣ ꯏꯇꯩꯃꯅ ꯃꯅꯥꯎ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯁꯨꯝ ꯂꯥꯛꯄꯅꯦꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯄꯥꯏꯔꯨꯕꯅꯤꯅ ꯑꯗꯨꯝ ꯄꯥꯏꯔꯨ ꯃꯤꯒꯤ ꯃꯋꯥ ꯂꯧꯔꯨꯅꯨ ꯍꯣꯏ ꯏꯇꯩꯃ ꯑꯩꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯦꯅꯦꯜ ꯑꯁꯤꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯇꯥ ꯐꯪꯗꯕ ꯋꯥꯍꯩ ꯀꯌꯥ ꯇꯥ ꯐꯪꯕ ꯃꯗꯤ ꯈꯪꯗꯕ ꯀꯌꯥ ꯈꯪꯕ ꯉꯝꯕ ꯀꯣ ꯑꯁꯤꯒꯨꯝꯕꯁꯤ ꯑꯩꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯃꯅ ꯆꯦ ꯄꯥꯔꯤ ꯖꯣꯏ ꯂꯩꯅꯁꯤ ꯌꯥꯕ꯭ꯔꯣ ꯗꯤꯅꯤ ꯑꯩꯈꯣꯏ ꯏꯇꯩꯃꯗ ꯆꯦ ꯄꯥꯔꯤ ꯖꯣꯏꯟ ꯂꯩꯅꯁꯤ ꯌꯥꯕ꯭ꯔꯣ ꯍꯥꯏꯗ꯭ꯔꯒꯁꯨ ꯆꯦꯆꯦ ꯄꯥꯔꯤ ꯅꯅꯥꯎꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯌꯨꯀꯣ ꯑꯩꯈꯣꯏ ꯏꯇꯩꯃ ꯄꯥꯔꯤ ꯃꯣꯝꯗꯤ ꯆꯦꯟꯅꯦꯜꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯦꯟꯅꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯟꯅꯦꯜꯗ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ ꯑꯗꯨꯝꯕ ꯏꯇꯩꯃꯅꯤ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯄꯥꯔꯤ ꯃꯣꯝꯒꯤ ꯆꯦꯟꯅꯦꯜꯁꯤꯗꯤ ꯑꯗꯨꯝ ꯇꯣꯞꯄꯔꯅꯤ ꯇꯣꯞꯄꯔ ꯆꯦꯟꯅꯦꯜ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯇꯣꯞꯄꯔ ꯑꯣꯏꯔꯝꯃꯤꯀꯣ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯀꯌꯥ ꯊꯥꯗꯣꯛꯑꯒ ꯍꯣꯠꯅꯕ ꯑꯗꯨꯝꯕ ꯏꯇꯩꯃꯅꯤ ꯆꯦꯟꯅꯦꯜ ꯄꯨꯝꯅꯃꯛꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏ ꯐꯩꯀꯣ ꯐꯔꯒꯁꯨ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯑꯩꯗꯤ ꯉꯁꯤ ꯖꯕꯗ ꯆꯦꯟꯅꯦꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯅꯝꯕꯔ 1ꯗ ꯊꯝꯖꯩ ꯍꯥꯏꯗꯤ ꯖꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯈꯟꯖꯕ ꯑꯁꯤꯒꯨꯝꯕ ꯃꯩꯇꯩ ꯆꯅꯨꯔꯥ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯤ ꯈꯌꯥꯜ ꯂꯩꯕ ꯇꯥꯔꯒꯗꯤ ꯀꯅꯥꯅ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯒꯅꯤ ꯃꯥꯁꯨ ꯌꯥꯝ ꯇꯥꯔꯦ ꯍꯣꯏ ꯃꯩꯇꯩ ꯄꯨꯝꯅꯃꯛ ꯀꯣ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯦꯀꯣ ꯗꯤꯅꯤ ꯇꯥꯕ꯭ꯔꯥ ꯕ꯭ꯔꯗꯔ ꯕ꯭ꯂꯨ ꯑꯃꯇ ꯑꯗꯨꯅꯤ ꯕ꯭ꯂꯨꯁꯦ ꯆꯪꯕ ꯌꯥꯗꯦ ꯗꯤꯅꯤ ꯑꯩ ꯇꯧꯕ ꯌꯥꯗꯦ ꯅꯦꯠꯁꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯎꯔꯨ ꯂꯩ ꯆꯪꯉꯦ ꯑꯝꯇ ꯐꯥꯏꯜ ꯆꯪ ꯌꯥꯗꯦ ꯈꯪꯕ ꯁꯨꯝ ꯆꯠꯂꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯂꯥꯏꯐꯁꯦ ꯕ꯭ꯂꯨ ꯇꯧ ꯌꯥꯗꯦ ꯑꯗ ꯑꯩ ꯑꯝꯇ ꯕ꯭ꯂꯨ ꯄꯤ ꯌꯥꯗꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯅꯦꯠꯁꯦ ꯑꯩ ꯁꯥꯏꯗ ꯑꯩꯅ ꯍꯥꯏꯗꯣꯏꯅꯤꯀꯣ ꯑꯩ ꯅꯦꯠꯁꯦ ꯌꯥꯗꯦ ꯎꯔꯨꯔꯦ ꯍꯥꯏꯁꯦ ꯑꯩꯒꯤ ꯅꯪꯅ ꯏꯕ ꯀꯣꯃꯦꯟ ꯑꯁꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯤꯒ ꯐꯖꯅ ꯊꯣꯛꯇꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯣꯕꯥꯏꯜꯗ ꯌꯦꯡꯉꯤꯅꯤ ꯅꯣꯏ ꯊꯥꯖꯗ꯭ꯔꯦ ꯌꯦꯡꯉꯨꯁꯦ ꯑꯁꯤ ꯃꯣꯕꯥꯏꯜꯁꯤꯒ ꯌꯦꯡꯉꯒꯅꯦ ꯑꯩ ꯀꯣꯃꯦꯟ ꯄꯥꯔꯤꯅꯤ ꯑꯁꯤ ꯃꯣꯕꯥꯏꯜꯁꯤꯒꯁꯨ ꯀꯣꯃꯦꯟꯁꯦ ꯅꯪꯒꯤ ꯕ꯭ꯂꯨ ꯄꯤꯕꯩꯁꯦ ꯑꯩꯅ ꯌꯦꯡꯕ ꯌꯥꯗꯦꯕꯀꯣ ꯑꯗꯣ ꯂꯥꯟꯅ ꯂꯧꯅꯨ ꯗꯦꯅꯤ ꯑꯗꯣ ꯅꯪ ꯑꯩꯅ ꯗꯦꯅꯤꯗ ꯋꯥ ꯑꯝꯇꯪ ꯍꯥꯏꯖꯒꯦ ꯏꯇꯩꯃ ꯄꯥꯔꯤ ꯏꯃꯨꯡꯁꯤꯗ ꯅꯪꯅ ꯀꯣꯃꯦꯟ ꯑꯝꯇꯪ ꯇꯧꯕꯤꯔꯣ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯣ ꯑꯗꯨ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯏꯇꯩꯃ ꯔꯤꯇꯥꯔꯟ ꯍꯜꯂꯛꯀꯅꯤ ꯑꯗꯨꯗꯨꯅ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏ ꯏꯇꯩꯃꯗꯤ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯦꯅꯤ ꯇꯥꯏꯝ 24 hours ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯗꯨꯝꯃꯕ ꯏꯇꯩꯃꯅꯤꯀꯣ ꯗꯤꯅꯤ ꯀꯩꯒꯨꯝꯕ ꯇꯥꯔꯝꯃꯗꯤ ꯌꯦꯁ ꯅꯣ ꯍꯥꯏꯌꯨꯀꯣ ꯑꯗꯣ ꯅꯕꯨꯡꯅ ꯕ꯭ꯂꯨ ꯄꯤꯗꯦ ꯍꯥꯏꯅ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨ ꯀꯩ ꯅꯦꯠ ꯌꯥꯗꯁꯤꯅꯅꯦ ꯅꯦꯠ ꯌꯥꯗꯦ ꯀꯔꯤꯝ ꯌꯥꯗꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯑꯩ ꯀꯣꯃꯦꯟ ꯎꯗꯦ ꯑꯗꯨꯅ ꯃꯣꯕꯥꯏꯜ ꯑꯝꯗ ꯌꯦꯡꯉꯤ ꯃꯤꯗꯤꯅꯤꯀꯣ
ꯑꯣ ꯃꯥꯏ ꯒꯣ 이때마부 하행할 타겟자리 ꯑꯗꯨꯝ 하비구나 나우디 남나 레제바 미삭 나테고 마양기 삼 메이테이 이pan ahalaman kayana nungsibibidagiको जबनी तेमा ननाउदी याम बुद्धि ज्ञान सु लेजब नचते ननाउदी सच्चबनी अदबु कछु खंगजै जदब ननाउबु तेमा थागबबिदमक्ता ननाउना चली चे पारी थिरुगे को है अदुनी दिनी नंग सोदना तौखो खोइ तेम पारीदा सोदमा खोइ तेमा पारी सोदना हलकनिको अदुने इतेमा अइना नो इतेमा पारी ले तारिको अइना पेलक्ता बायु गाइना होजा ने चपसि इतेमा पारी उनरक्ता सि जाम थमोय पेलक्ता अइना सु अकोम बै चपसि मतम जो खौजौ न रे नेक्स्ट टाइम लादी को अइ फर्स्ट टाइ इतेमा पारी हाना अइ थिरकदोम ने हंदक मुक्ति अइ भिडियो जेंग चली चे पारी की थिरुगे को ओके वाओ रेबिता लाए करिन नो इ रे माइसबो रेबिता चकचारबो अइ खंगेबा रेबिता लाकनेबा रेबिता चकचारबो थागतचरी इतेमा इखोइ इतेमा पारिबो इतेमाना ननाव मंगोल नत्तगे चैनल दैते में लापी बसे ननाव मंगोल एनी जामना हराव नुंगाजे को आई चैनल से जामना सब हादि सक्सेस ओइगद्रा हाइबसे आइना नाम खंजे को इतेमा याम नुंगाजे अखोइ इतेमा ना आई चैनल लापी बसे इतेमा आई एलबीसी दि मी लापसु वाले अदो आइना सो आइदि पुंग त्रा त्रा साइदा चकचाम दा सुम एलबी थाबदु कोने सुम मतम लेमो लेबनी को इतेमा लाइगी मनाई ओइबदी लाइबक फबनी चंगना सरगा जौबनी लाइबक फब मिना तानी लाइगी सक सोनबा फंगबनी चुमे तेमा पारी अदुगी दमक्तनी ननाव मंगोलनसु मपुगी मिखै सोनजरिबा नाम सोनजरिसिया आइना नामसे सोनजरगा आइगी पाप क्या लेमबा तारगसु पापसु कोक्चरगा हयेंग सरगा लंबी फंगनबई दमक्तनी ननावना ngasi ईश्वरगी नाम सोनजबसे ननावदी ईश्वरगी नाम सोमबदा इतेमाइदी जात बिजात खाइते आइदी मुस्लिमगे मोजितसु खोरमी आमगी किस्तांगी मोजितसु जुम खोरमी आई हिंदूगी लाइदसु खोरमी अदुको आइगी निंगदबा मैतेगी मिंखै मपुदोदिको थमोइदा कोना सुम लेजे इतेमा थागतचरी इतेमा ननाव मंगोल इतेमाना मीडियागी थोंगदा को ननावबु थाक वांग थंबीबा अमेसु आइना मपुगी मिखै सोनजरुबगी दमक्ता इतेमाना आइबु हयेंग तुंगी लंबी लाकदबा सरगगी लंबी सु तापीबई दमक्ता इतेमा पारिबु ननाव मंगोल हन हन थागतचरी इतेमा बु खुरमजरी चे पारी साबधान कमेंट थंबने ओके थैंक यू इसन दिनीबु थागतचरी इतेमा अखोइ इतेमा पारिदा दिनी खाइदेमना इतेमा दा साबतु तव साबधान तवरे कमेंट दु थंबने हारे अखोइ इतेमा नसु नुसिबिदुना इसन दिनी से अखोइ कसारगिनी को अदो अखोइ कसारगिनी इतेमा अखोइ इतेमा पारिना हयेंग संग मतमदा अमतंग अखोइ इसन दिनीगिसु रिटर्न तोबिउ सपोर्ट तोबिउ हाइबा फम सेंतंगा इतेमा पारि फम थमजेगे चिबारिसम अखोगी रेबिता काका आई चारे काका चारे रेबिता साउनुको कमेंट पारेंगे नंगी दमु पारे इमी चारे नंग कहीं चाय रेबिता दिया काका चारे चाबो लोहे होय होयदा लाइदी माना अपाम्बनी अखोय पुनमक अखोय खुमना काय खुमना चक्कदबनी मनी इतेमा अदुनी ईश्वर अमबु ईश्वरनो हुलामा होंगदे ईश्वर लोना निंगदमनी ईश्वर हाइबसिदी तरागी मपुनी ईश्वर अमकतनी मामाकी कय हतारे चनबी मामाकी धर्मगी मतुंगना लोना खाइबा मतनी ईश्वर मतनी भगवान कृष्ण कनानो इपुदो पाखंब कनानो इबेंधौ कनानो फौ इमा कनानो पुंगालरु कनानो सनामई कनानो मपु अमतनी तैमा थमोइनबु जारबुदी ईश्वर मतनी ईश्वर हाइबसे मपु कदाइ ले हाइबसे तैमा को अखोना खंजबदा आइगे आत्मा मंगदा मपु लोइन लेय मियोबगी थमोइ मंगदा ईश्वर लेत्रबदी ताइबंग पार मियोबनी हिंबा ngamde अदो इतैमदी करी हाइतारे आइना मीडियागी थोंगदा इतैमबु चिमान थोंगा थागचबंतदे इतैमदी जामना कई हाइतारे जामना अफबा अमेसु समाजकी खनबा को मदी मी अमगी मसक खंबा ngambi अदुमरबा मगुन लेरबे इतैमनी इतैमबु ननाउना
ꯍꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃ ꯄꯥꯔꯤꯕꯨ ꯃꯇꯝ ꯂꯩꯕꯈꯤꯕꯗ ꯁꯤꯗ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯁ꯭ꯔꯤ ꯔꯥꯙꯥ ꯒꯣꯕꯤꯟꯗꯅ ꯏꯇꯩꯃꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯧꯖꯧ ꯈꯨꯗꯤꯡꯗ ꯀꯣ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯅꯅꯥꯎ ꯃꯪꯒꯣꯜꯅ ꯊꯝꯖꯔꯤ ꯏꯇꯩꯃꯒꯤ ꯃꯐꯝꯗ ngasi nga thongbanina nga chai hai kari nga no rebetan chai nga to bye bye mayam punuma okay thank oh mayam punuma love symbol pire aisu chak chanaba tauruge hai thank you itema chakchabiro itemana nga nana mongona haninga itena itema bu thagachari itemagi achima thaba kaithokpe lakpui damta digadi rebitana kaiba ilisai kakagi ne jamna nungaite mane ne nungaite ne ngate noi duga nong chudro ai ni se ngatang ne udabon kano da cheru da ching lagai da ilisa thong chara mina ngasi di noi phajan tum thara ne ba ko ilisa thong cham kari ga tho pang ga thong ro ilisa do rebita like to mu ko kakagi do kakagi do nang like to mu ko kakagi ne jamna nungaite ngasi nangna ilisa thong chabadani nong hauri se ilisa dam ko ada ina ngasing chabanina ni kitangi nungai ta re beta video jengira cinema jengira wow like to re he hojita ina hayam de like to ro ye base ina hayam de like to ro ye ba chui na lo na isa thong chabadani nong chui tu ngasi ilisa banga mo kunam kalle ba ko maman su kalli dana ko lupa lising ka taw ni kilo da da cha ni nong do hori ba ngasi di lisa ga kari ga thongge hai ba ngai khone khore bita kaka gi channel sinang subscribe tam ta hairo se subscribe to ro ta hairo rebita ta bro subscribe to ro bai gi se antang hairo ba Lo. Wait. अगर तू मिल जाए जवाना सो देंगे हम आलूगा इलिसाइदो पांग थोंदबा पानगा इलिसागा हारिमी नंग आलूगा थोंगनि काय हावरमने गे हाउजी हावबनिदा सुम हाइसलिन पांग थोंगना हाविदना इलिसादिया नत्रा इलिसारा मतुंग क्या चागे tai kaka tawdri kari es jaro ja subscribe promo hajima subscribe taw jaro ko No. tawdri e jaro ko subscribe promo ko subscribe taw da basung ja jaro no me ana support to di kamai to go do no channel se tabra bita subscribe to mo ko nusi bani pando lisaga panga haina dro adana sum hai bani so alu thongo sum haw bani adi lisa cha de Nang ke changai na sa ma sang la. Changai ni mo si changai ni. Oi, ti. tawni da kakai thank you
ꯇꯧꯒꯅꯤꯗ ꯀꯀꯥ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯍꯣꯏꯑꯕ ꯅꯣꯏ ꯃꯌꯥꯝꯅ ꯇꯧꯔꯒꯅꯦꯕ ꯑꯩ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯑꯩ ꯁꯞꯄꯣꯔꯠ ꯑꯣꯏꯗꯣꯏ ꯑꯩ ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯍꯦꯟꯗꯣꯏꯅꯤ ꯅꯣꯏ ꯃꯌꯥꯝ ꯇꯧꯔꯛꯇꯣꯏꯗꯤ ꯀꯥꯏ ꯌꯥꯗꯣꯏꯅꯣ ꯍꯥꯏꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯩꯒꯤꯗꯤ ꯀꯩꯗꯧꯅꯤ ꯏꯁꯩ ꯁꯛꯄꯅꯤꯅꯀꯣ ꯏꯁꯩ ꯅꯨꯡꯉꯥꯏ ꯌꯥꯎꯔꯝꯒꯅꯤ ꯑꯗꯩ ꯅꯨꯡꯉꯥꯏꯕꯁꯨ ꯁꯨꯝ ꯌꯥꯎꯔꯝꯒꯅꯤ ꯃꯨꯛꯕꯥꯡ ꯃꯆꯥ ꯃꯁꯨ ꯁꯨꯝ ꯌꯥꯎꯔꯝꯒꯅꯤ ꯀꯣ ꯑꯩ ꯆꯦꯅꯦꯜꯗꯤ ꯃꯆꯥꯅꯤꯗ ꯌꯥꯝꯅ ꯍꯥꯏꯐꯥꯏ ꯅꯠꯇꯦ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯌꯦꯡꯗ꯭ꯔꯕꯣ ꯚꯦꯛꯇꯔ ꯀꯣꯀꯤꯡ ꯑꯦꯟ ꯕ꯭ꯂꯣꯛ ꯌꯨꯇ꯭ꯌꯨꯕꯇ ꯀꯥꯎꯅꯤꯀꯣ ꯑꯣꯖꯥ ꯊꯦꯡꯀ꯭ꯌꯨ ꯚꯦꯛꯇꯔ ꯀꯥꯎꯗꯦ ꯌꯨꯇ꯭ꯌꯨꯕꯇꯩꯁꯨ ꯀꯥꯎꯗꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨꯀꯣ ꯀꯀꯥꯒꯤ ꯏꯁꯩꯗꯨꯅꯤ ꯇꯥꯅꯤꯡꯂꯤꯗꯣ ꯑꯣ ꯑꯗꯨꯗꯤ ꯏꯁꯩ ꯇꯥꯕ ꯍꯩꯔꯝꯃꯤ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯒꯤ ꯀꯥꯅꯟ ꯕꯂꯥ ꯁꯤꯛꯁ ꯂꯦꯛ ꯔꯟ ꯊꯦꯡꯀ꯭ꯌꯨ ꯀꯥꯅꯟ ꯕꯂꯥ ꯑꯩꯒꯤ ꯂꯥꯏꯞ ꯑꯁꯤꯗ ꯊꯦꯡꯉꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯀꯥꯅꯟ ꯕꯂꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯇꯥꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯀꯥꯅꯟ ꯕꯂꯥ ꯑꯩ ꯅꯦꯠꯇꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯅꯦꯠ ꯅꯨꯡꯉꯥꯏꯇꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯩꯅ ꯁꯨꯝ ꯃꯇꯝ ꯂꯦꯝꯕ ꯑꯣꯏꯅ ꯁꯨꯝ ꯇꯧꯕꯅꯦ ꯑꯣ ꯆꯦ ꯀꯥꯅꯨꯟ ꯍꯥꯏꯔꯦ ꯋꯥꯎ ꯃꯌꯥꯝ ꯅꯦꯠ ꯌꯥꯗꯦ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯑꯣ ꯆꯦ ꯀꯥꯡ ꯌꯦꯡꯗ꯭ꯔꯤꯌꯦ ꯀꯀꯥ ꯀꯣꯟꯅ ꯌꯦꯡꯒꯦ ꯍꯣꯏ ꯀꯣꯟꯅ ꯌꯦꯡꯉꯣ ꯑꯩ ꯍꯪꯉꯦ ꯀꯥꯅꯟꯅ ꯍꯥꯏ ꯕꯦꯛꯇꯔꯅ ꯍꯥꯏ ꯀꯥꯅꯨꯟ ꯕꯂꯥꯅ ꯍꯥꯏ ꯕꯦꯛꯇꯔ ꯍꯥꯏꯔꯦ ꯀꯥꯅꯨꯟ ꯀꯦꯝꯁꯤ ꯍꯥꯏꯔꯦ ꯑꯩ ꯀꯥꯅꯟ ꯕꯂꯥꯁꯦ ꯈꯪꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯔꯦ ꯑꯩ ꯚꯥꯞ ꯂꯥꯝꯕꯗꯤ ꯂꯥꯝ ꯐꯪꯗꯦꯀꯣ ꯑꯩꯒ ꯀꯥꯅꯦꯛ ꯂꯩꯕ꯭ꯔꯁꯨ ꯑꯩ ꯂꯥꯝꯕꯗꯤ ꯋꯥꯔꯧꯕꯗꯤ ꯌꯥꯗꯦꯀꯣ ꯆꯝꯐꯨꯠ ꯆꯥꯔꯦ ꯆꯝꯐꯨꯠꯁꯨ ꯍꯥꯎꯕꯅꯤ ꯆꯝꯐꯨꯠ ꯆꯥꯕꯁꯨ ꯍꯥꯎꯕꯅꯤ ꯑꯩꯗꯤ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯑꯦꯜꯕꯤ ꯊꯥꯖꯩ ꯀꯣꯃꯦꯟ ꯎꯗꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯣꯕꯥꯏꯜꯗ ꯌꯦꯡꯉꯤ ꯅꯦꯠꯁꯨ ꯎꯔꯨ ꯂꯩꯌꯦꯕꯀꯣ ꯍꯟꯗꯛ ꯅꯣꯡ ꯌꯥꯝ ꯆꯨꯏꯌꯦ ꯍꯟꯗꯛ ꯀꯩꯕ ꯗꯤꯂꯤꯠ ꯇꯧꯈ꯭ꯔꯦ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯀꯥꯅꯟ ꯕꯂꯥ ꯂꯥꯛꯑꯝꯃꯒ ꯇꯧꯕꯤꯅꯨ ꯁꯨꯝ ꯍꯥꯏꯕꯤꯔꯛꯎ ꯀꯥꯅꯟ ꯕꯂꯥꯅ ꯕꯦꯛ ꯇꯧꯔꯛꯀꯦ ꯀꯦ ꯑꯦꯝ ꯁꯤ ꯑꯗꯣ ꯀꯥꯅꯟ ꯕꯂꯥꯁꯨ ꯕꯦꯛꯇꯔꯁꯨ ꯀꯩ ꯂꯝꯒꯤꯅꯣ ꯇꯥꯛꯂꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯊꯦꯡꯉ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛ 10:40 10:40 ꯌꯧꯔꯛꯑꯦ 10:40 ꯌꯧꯔꯛꯀꯗꯧꯔꯦ ꯑꯁꯤꯒ ꯂꯥꯛꯄꯤꯔꯝꯃꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯇꯥꯏꯁꯤ ꯎꯆꯤ ꯅꯝꯕꯤꯒꯤꯗ ꯂꯥꯛꯑꯗꯤ ꯃꯣꯃꯤꯇꯥ ꯈꯪꯕ꯭ꯔꯣꯏ ꯀꯗꯥꯏꯒꯤꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯃꯣꯃꯤꯇꯥ ꯈꯪꯕ꯭ꯔꯥꯁꯦ ꯃꯣꯃꯤꯇꯥꯁꯤ ꯀꯅꯥꯅꯣ ꯀꯔꯤ ꯈꯨꯟꯒꯤꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯃꯣꯃꯤꯇꯥ ꯈꯪꯕ꯭ꯔꯥ ꯍꯪꯉꯤꯁꯦ ꯃꯣꯃꯤꯇꯥꯁꯦ ꯀꯔꯤ ꯈꯨꯟꯒꯤꯅꯣ ꯃꯅꯤꯄꯨꯔ ꯋꯥꯎ ꯑꯣꯀꯦ ꯑꯣꯀꯦ ꯃꯣꯃꯤꯇꯥ ꯆꯦꯅꯦꯜ ꯄꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯏꯆꯟ ꯃꯣꯃꯤꯇꯥ ꯈꯪꯉꯤ
이젠 뭡니다. 강이 가눈블라 mabung ibu jangan sabuk ngai atau kai thong nai bak momitaga aiga kanun belaga kane laina bra kanun bela leiragadi amtang haibiramko ni su nungaite mache thokpani oke thagachari kanun bela ichen momita jam phabani mana mabung ibu jam support tawbirami 1k ding mangda ko ado mana kanun belagi support tawbiba dum ichen amani ko jam phabani chendo ꯍꯟꯗꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗꯤ ꯑꯃꯨꯛ ꯍꯥꯏ ꯀꯥꯟꯗ꯭ꯔꯦꯀꯣ ꯌꯥꯝꯅ ꯋꯥꯅꯤꯡꯉꯥꯏ ꯃꯁꯛꯅꯤꯀꯣ ꯃꯅꯤꯄꯨꯔ ꯇꯧꯔꯤꯕ ꯏꯔꯥꯡ ꯑꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯀꯅꯟꯕꯂꯥ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯁꯤꯅ ꯀꯔꯤ ꯈꯜꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯀꯔꯤ ꯈꯜꯂꯤꯕ ꯈꯪꯔꯝꯃꯝꯃꯦ ꯅꯍꯥꯟ ꯃꯦꯒꯤ ꯇꯥꯡ 3 ꯆꯍꯤ ꯐꯥꯈ꯭ꯔꯦ ꯑꯗꯨ ꯈꯪꯗꯦ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯈꯣꯏꯁꯨ ꯑꯋꯥꯕ ꯑꯃꯅꯤ ꯈꯟꯕꯗ ꯑꯗꯨꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯀꯩꯅ ꯄꯥꯡꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕꯣ ꯇꯨꯝꯈ꯭ꯔꯕꯣ ꯂꯤꯁꯥ ꯆꯥꯔꯒ ꯃꯪꯒꯣꯜ ꯀꯥꯏꯒꯤꯅꯣ ꯑꯩ ꯀꯁꯥꯒꯤꯅꯤ ꯑꯩ ꯀꯁꯥꯒꯤꯅꯤ ꯀꯥꯅꯨꯟ ꯕꯂꯥꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯅꯥꯅ ꯍꯟꯕ ꯅꯨꯄꯤ ꯃꯥꯜꯂꯤꯀꯣ ꯑꯗꯣ ꯑꯩꯗꯤ ꯀꯁꯥꯔꯒꯤꯅꯤ ꯀꯥꯅꯨꯟ ꯕꯂꯥ ꯀꯁꯥꯔ ꯀꯥꯏꯒꯤꯅꯣ ꯀꯁꯥꯔ ꯈꯥꯛ ꯃꯔꯥ ꯍꯥꯏꯕ ꯈꯨꯟꯗꯨꯒꯤꯅꯤ ꯀꯁꯥꯔ ꯕꯥꯁꯀꯥꯟꯗꯤ ꯇꯥꯕ꯭ꯔꯥ ꯀꯁꯥꯔ ꯕꯥꯁꯀꯥꯟꯗꯤ ꯑꯩ ꯁꯨꯔꯦ ꯑꯩ ꯆꯍꯤ 15 ꯆꯪꯉꯦ ꯑꯗꯨꯗꯤ ꯀꯅꯥ ꯍꯜꯂꯦ ꯇꯨꯝꯗꯦꯗ ꯀꯀꯥ ꯇꯨꯝꯗꯗꯤ ꯀꯩꯗꯧꯔꯤ ꯃꯣꯕꯥꯏꯜ ꯌꯦꯡꯉꯤꯕ꯭ꯔꯥ ꯚꯤꯗꯤꯑꯣ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯌꯦꯡꯉꯤꯕ꯭ꯔꯥ ओके चैनल खंगनबनिनको करिगुम्बा नंगना हलमबसु अइना हलमद्रबसु अइना हलमसु नंगना हंद्रबसु सकमाय उनतबनी चैनल न सुम हाइबदा काइथेको खरा थेंगना तुमी अई मोबाइल ओटना लेबनिना पुंग अनिगा ताई ओ पुंगनी तारी नसा सोचनी रानी मथेल 7 लाइक ओझा थैंक यू ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯏꯇꯩꯃꯅ ꯊꯦꯡꯉ ꯃꯇꯝꯁꯤꯒ ꯉꯥꯏꯍꯥꯛ ꯂꯥꯛꯄꯒꯤ ꯃꯇꯝꯃꯛꯇ ꯏꯇꯩꯃꯕꯨ ꯅꯅꯥꯎ ꯃꯪꯒꯣꯜ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃꯒꯤ ꯑꯦꯜꯕꯤꯁꯨ ꯑꯩ ꯐꯖꯅ ꯆꯥꯎꯕ ꯉꯝꯗꯦ ꯍꯟꯗꯛ ꯅꯦꯠꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯥꯏꯗꯩ ꯅꯦꯠꯁꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩ ꯆꯥꯛ ꯇꯣꯛꯄ ꯁꯨꯝ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯉꯥꯛꯇꯪ ꯁꯨꯝ ꯉꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕ꯭ꯔꯣ ꯃꯣꯕꯥꯏꯜ ꯌꯦꯡꯉꯤꯕ꯭ꯔꯣ ꯇꯨꯝꯈ꯭ꯔꯕ꯭ꯔꯣ ꯄꯦꯛ ꯄꯥꯛ ꯀꯔꯤꯝ ꯇꯥꯈꯤꯗ꯭ꯔꯦ ꯅꯦꯠꯁꯨ ꯌꯥꯗꯕꯅꯤꯅ ꯎꯔꯨ ꯂꯩꯔꯨꯔꯦ ꯁꯥꯏꯀꯣꯟ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕ꯭ꯔꯣ ꯃꯣꯕꯥꯏꯜ ꯃꯦꯠꯂꯤꯕ꯭ꯔꯣ ꯄꯨꯡ 2 ꯐꯥꯎꯗꯤ ꯂꯩꯅꯤ ꯍꯥꯏꯕꯅꯤ ꯑꯗ ꯃꯣꯕꯥꯏꯜ ꯃꯦꯠꯂꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯎꯏꯊꯔꯕꯣ ꯂꯤꯁꯥ ꯆꯥꯔꯨꯕꯒꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯅꯥꯎꯔꯦꯝ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ ꯅꯦꯠꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯇꯩꯃ ꯍꯟꯗꯛꯁꯦ 1 hours 19 ꯑꯩꯈꯣꯏ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕ꯭ꯔꯣ ꯃꯣꯕꯥꯏꯜ ꯃꯦꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯤꯂꯝ ꯌꯦꯡꯉꯤꯕ꯭ꯔꯥ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯃꯦꯠ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥ ꯀꯥꯎꯅꯤꯀꯣ ꯍꯌꯦꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯅꯤꯀꯣ ꯅꯣꯏ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨꯁꯨ ꯇꯧꯍꯜꯂꯛꯎꯀꯣ ꯔꯦꯕꯤꯇꯥ ꯂꯩꯕ꯭ꯔꯣ ꯔꯦꯕꯤꯇꯥ
ꯇꯥ ꯂꯩꯔꯤꯕ꯭ꯔꯣ ꯇꯥꯔꯗꯤ ꯑꯝꯇꯪ ꯈꯨꯝꯃꯛꯑꯣꯁꯦ ꯃꯌꯥꯝ ꯆꯠꯈ꯭ꯔꯁꯨ ꯅꯪꯗꯤ ꯂꯩꯍꯧꯑꯕ ꯉꯥꯛꯇꯪ ꯔꯦꯕꯤꯇꯥ ꯇꯥꯕ꯭ꯔꯣ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕ꯭ꯔꯣ ꯒꯦ ꯃꯤꯠꯁꯨ ꯎꯏꯅꯤꯡꯉꯦ ꯀ꯭ꯋꯥ ꯂꯧꯔ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕ꯭ꯔꯣ ꯇꯨꯝꯈ꯭ꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯏꯆꯦ ꯅꯥꯎꯔꯦꯝꯁꯨ ꯂꯥꯏꯔꯤꯛ ꯇꯧꯔꯝꯃꯒ ꯊꯝꯈ꯭ꯔ ꯃꯥꯜꯂꯦ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯑꯝꯇ ꯈꯨꯝꯃꯛꯑꯣ ꯅꯦꯠꯇꯤ ꯌꯥꯗꯕꯅꯦ ꯑꯩꯒꯤ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯔꯦꯕꯤꯇꯥ ꯂꯩꯔꯗꯤ ꯈꯨꯝꯃꯛꯑꯣꯁꯦ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯛꯎꯀꯣ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯛꯑꯣ ꯑꯇꯣꯞꯄ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯉꯥꯏꯍꯥꯛ ꯂꯥꯛꯑꯣ 1 hour ꯁꯩꯔꯦ ꯄꯨꯡ 1 ꯃꯈꯥꯏ ꯐꯥꯔꯛꯀꯗꯧꯔꯦ ꯑꯗꯨꯒ ꯊꯝꯅꯕ ꯇꯧꯒꯦ ꯃꯤꯠꯁꯦ ꯎꯏꯊꯔꯛꯑꯦ ꯑꯗꯨꯅ ꯀ꯭ꯋꯥ ꯑꯝꯇ ꯂꯧꯔꯦ ꯑꯇꯣꯞꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯤ ꯉꯥꯛꯇꯪ ꯂꯥꯛꯑꯣ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯐꯖꯔꯕ ꯊꯥꯕꯜꯗꯣ ꯅꯣꯡꯅ ꯂꯣꯏꯅ ꯀꯨꯞꯁꯤꯟꯈꯔꯦ ꯅꯣꯡꯅ ꯂꯣꯏꯅ ꯀꯨꯞꯁꯤꯟꯈꯔꯦ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯐꯖꯔꯕ ꯊꯥꯕꯜꯗꯣ ꯈꯪꯍꯧꯗꯅ ꯔꯥꯍꯨꯅ ꯎꯝꯕꯒꯨꯝꯅ ꯃꯝꯈꯔꯦ ꯐꯖꯔꯕ ꯊꯥꯒꯤ ꯃꯉꯥꯜ ꯊꯥꯒꯤ ꯃꯉꯥꯜ ꯐꯖꯔꯕ ꯀꯔꯝꯅꯕꯨ ꯀꯥꯎꯒꯅꯤ ꯀꯥꯎꯍꯟꯕꯤꯅꯨ ꯍꯦ ꯊꯥ ꯅꯪꯒꯤ ꯐꯖꯔꯕ ꯊꯥꯒꯤ ꯃꯉꯥꯜ ꯀꯥꯎꯍꯟꯕꯤꯅꯨ ꯊꯃꯣꯏꯗ ꯔꯥꯍꯨꯅ ꯎꯝꯂꯕꯁꯨ ꯃꯇꯝ ꯀꯧꯕ ꯂꯥꯛꯄꯗ ꯃꯉꯥꯟ ꯐꯨꯗꯣꯛꯅ ꯉꯥꯜꯍꯟꯕꯤꯌꯣ ꯑꯋꯥ ꯆꯩꯊꯦꯡ ꯍꯥꯞꯀꯅꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯐꯥꯎꯍꯟꯕꯤꯌꯨ ꯊꯥꯖ ꯍꯣ ꯊꯥꯖ
Dia pumbering ubada pumum mamka Michik makoda taja nangi nagun tabu kau bangam lui aina ho taja lột lấy jaba taja ni loina tung khamare re bita su tung khre pung ani bau lei haidon aisu good night orage maya re bita nam tang khumabadi thammage toba pung ani bau mobile me haidona kaimdo khumaktre adugung ha lambai damakta khore bita bu thakachari 11 pung tramathoi ga minute tara ga mathoi chale aigi elbi thaba 130 phare ado karam ta leitre loina thenglaba hingda tolen tunghun talamani ai tangaire miseng khanga leiriba fajaraba thana thasi lamdagi mamsi to pungang arapa chik khongba makhon rebita leiri bro leira budil leiram tong khumo aduga good night oirasi mayam wari matagera rebita wari matagera mayam hairom tong khumo mayam rebita tung khramana Molnet nungaite okay tema sorry iche naram good night oirasi ne sunungaite aigi tumma matam joga sum leibani ngasi se khoi rebita se tungra mare rebita leiradi good night oirasi amtang good night hairamo du patharasi ngasigidi tung khramale pung ni ba mobile me le haram baduna ado kwa tabani ja je re thank you doslo ne tungaite tandangi pungsing chawdri le oirase amtang good night hairo naiktaga hayemu si agelbida kita kami tinggal ba
도스타키 ngangom anima blog kita jatuh good night 오이러시 bye good night good night mayam potharasi good night 오이러시 mayam good night good night mayam potharasi mayam musuhina wahalle ko thianga mayam tumnaramani ko thianga makobani ahing pung 12 makhai tagadoromina tumnaramani aitabu sum mayam sum nungaibagi tum kete nungaiba nungaitaba pulle haraga sum mayamga tum wari sanabani thianga matamsita ichinaw mayamna aigi channel lakpiramgidamagta haninga leitana thagatchari matam pumbada aina mayamdu support tawjari mayam ichinaw matam punamagta mai pakpa oyo matam punamagta isa isagi ningbasu thungba oisasanu ꯊꯛꯇ ꯉꯥꯜꯂꯤꯕ ꯏꯁꯣꯔꯅꯁꯨ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯁꯤ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯃꯌꯥꯝ ꯀꯣ ꯊꯥꯖꯕ ꯍꯥꯏꯕꯗꯨꯅ ꯏꯁꯣꯔ ꯂꯩ ꯊꯥꯖꯕ ꯍꯥꯏꯗꯨꯅ ꯑꯔꯦꯞꯄꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯁꯦ ꯁꯨꯝ ꯊꯝꯅꯁꯤ ꯀꯣ ꯊꯦꯡꯉꯕ ꯃꯇꯝꯁꯤꯗ ꯃꯌꯥꯝꯕꯨ ꯑꯣꯏꯅ ꯇꯨꯝꯕ ꯀꯥꯏꯍꯜꯂꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯅꯥ ꯌꯦꯛꯇ꯭ꯔꯒ ꯍꯌꯦꯡ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ wari sanaminasi masigidi swaja sum live sedo sanjage sino mayam matam je kitang timing se nang aja bani ko
ꯉꯁꯥꯏꯉꯩ ꯀꯧꯕꯗꯤ ꯇꯥꯗꯦ ꯇꯨꯝꯃꯨꯔꯕꯣ 이ꯁꯩꯗꯣ 깔리다 하이바 이ꯁꯩꯗꯨ니 fazabado tumdrida tumdraga sai kouba tadrige ada 깔리다는 kai taribado 이sꯩ도 tumdraga sai kui koudo suda tasanate duga 깔리다 하이바 이sꯩꯗꯨ니 fazabado ada kadai taruino haibado 이sꯩ도 nangna nang kai taruge haiba 하이로세 탐마시 ai pung ni phaga dore minute ani ta ngai ko papa hairo good night oirasi sai ko bu su tasanate kai taru ni dui sai do papa hairo rebeta minute ani ta ngai ko no sangadom ni hairo minute am ta ngai rebeta papa hairo good night ta hairo se thamasi se minute pung ni minute am ta ngai second kun ga kuntra second butang kan ta ngai ni putang ngai am ta papa hairo good night rebeta good night thamasi bye warage am ta hairo se rebeta good night oh my god jamdre am ta hairo good night ma'am good night bye ngasi gidi good night am ta hairo rebeta le di second kita ngai re papa hairo good night hairo oh jaro second ama last okay